Chief Minister Biren Kangpokpi Fauduna Senapati da Satpa Yaroi Kotu Pawasi Kangleipaki Maira Pause dagi Laukhatsabane Manipur gi Chief Minister N Biren na Senapati da Satpa matamda Kukizo Furupna namna tariba Kangpokpi District Fauba Yaroi haina Committee on Tribal Unity Kotu na akan bawapam thamlakre ngarang athengbada Kotu gi President Laminlun singsit na press da phongdorokpagi matung inadi ngasi Senapati District ke Morenmai Village da Liang Mai Furup ki kumai chagangi 2024 da saruk yana ba satpada Kangpokpi District fauduna satpa yaroi tha taraga taret helaglaba irang asida Kotu na Manipur laingakta thamkiba demand sing khana bagi mahutta mahangna thabak thauram kaya paikhatuna leiriba si yaningde Kukizo Furup ta ngasi fauba sathariba miyot minai asina maram oiragang mahangna Kukizo Furup singna tariba mafam singda changlakpa haibasi Nauna irang thong na ba invite tau ba ne? Central laingak na su, Chief Minister N Biren na Kangpokpi District atay na vadalay diba? Mayren may khulda sa tana ba haibiyo, karigumbat Chief Minister na akan bawa pamasi, tada na lakpatara vade. Maduda thokan ingda ba thogdo kaya thoglok pagi teksak sing, masana puzagada ba ni haike? Khul ngak pa ma, masagi license gun siyang ba da soklay, pawasi, paunilkon pause dagi lawkat sa vane. Khul ngak pa ma masagi license gun seng bada nong may maru kap thorok tuna pan badagi sok tuna laika nakre thogdok adu khul ngak pa miyoy adu na masagi license gun double barrel nong may asigi chamber da maru yawi hay bakhangau davana soy badagi kap thorok pa maru na mathabak ta panduna sok padagi Raj Medicity Hospital da pukhatuna laika nakre hai re masagi license gun maru na pan badagi soklaba miyoy adu Thobal athokpam dagi athokpam Siddharth sahi kuntra apokpa athokpam Nanda kaubi hai re Thogdok asi ngarang numidang chawrang na pung 8 ka minute kunthra rom tarakpa dwai da thokhiwani haire khulai paiba singna phuba chaiba amade kihan khangaliba sing lainga ki ayaba yauraga taurabara amaso pawasi pandam pause dagi laukhatchabane sinmi singna masagi imungi chakhum maimuttanabagi damakta thabak suba chachabada khulai paiba singna phuba chaiba amade kihan khangaliba sing lainga ki ayaba yauraga taurabara haina All Manipur Muslim Students Organization amaso Imtiaz haibok mayum na hanglak bagal loinan na pangal sing khulai paidaba phurup amane phuning ba phu badi haksina lawbi phongdokre waphamasi ngarang major khulda laiba Manipur Press Club ki thangjing holda paumi singa unabada phongdorokpa nei mahangna makha taraduna ngahal yamna nungaitaba thogdok ama oina Imphal dagi Guwahati chenba gari driver Basir Ahmad Ifam apokpa MD Alauddin Kwakta ward number 3 mahaki gari dagi pochai tharam laga Imphal dagi kwakta haitharakpagi lambida phubala mapada sakhangdaba khulai paiba miyoi kharana maram sunglei leitana nang kadai dagino athengbada karigi gari thauribano haiduna hatlagi haibagi matagum phuba chaibagi thabak satharakibagi thawongbo akanba mawongda yaningde kanagumba kharana individual level da lona yadaba thabak thawongsing tawrakpada community amabu punna chai thangbagi narrative ama tawribasi khudakta lepiyo masina mughenna volcanized society ama oirakpa yabagi liklam ama nei Manipur da hojik thogliba mitai amade Kuki Furup anigi lan marak asida pangal singda saklot pakhulai paiba singna nong makangda na satharagliba miwat minay sing asida khangbagi pangal yauraktre hena ngaglibade masigi mathakta Moirang Police Station da changduna mahakpu thinbina bahaijarubada station asigi police personnel singna gari thawallu haina hairakhiba haibasi yamna sathina ngakpa poe praja miyambu ngakpi senbinaba Lairiba Law Enforcement Agency ama oiriba Manipur Police Department lay haiduna miyamna chauthokluba pumnamak tayona re ningsingba yabade kwakta miyamsi handak thokliba kanglup anigi irang asida thengkhang kayada khulai paiba miyoi kayana phurakkhibagi thogdok kaya laikhre hairiba thogdoksing asida su laingakta amadi mari leinaba department singnasu masigumba thawong asi thoktanaba kayarak haijaduna laklibane adubu yamna laibak thiribade ngahansu amuka phuba chaibagi thogdoksing thoglakpa asina Manipur miyamgi thamoida wahang kaya hanglakle sinmi singna hingnabagi lanfamda right to waki mangam pangthoksabada khulai paiba hura laga lakfoi tawraga chaba singda kari asokpa piribano laumi sinmi singda hanjin saibi saitheng tatana piba taraga de laingangna thingba ngamdraga de proletarian revolution amagi barton pibaga pangkak oigane Masida natana miyamgi chana thaknaba essential commodities Imphal dagi khungang tamna lakpagi lambida tax lauriba si laingaki maikei dagi ayaba pirabara masigi tax lauriba si karamba matamda tokadoribano natraga laingak asi maming tagi laiba mathau tawba ngamdraba laingak ama oirabara laingakna masi thingdrabadi miyamgi laingak ama leire haibagi wahan thok laihanba mathau tai
Nongmagi changdaba yadraba chinjaki mamal asi nongmagi atiya pakna wangle nongmagi suja nomjaraga chajariba lawmi sinmi singdi chara sile haina phongdorokle